India amadi Pakistan lepakani ki Directors General of Military Operation DGMOs ki marakta ngasi numit yung bapung taranithoy tabada wari makhatana sanana batawramba adu matam khara chontharaga ngasi numitang wairam gi pung mga tabada nakal ani gi DGMO singa wari Sanakhre adu moinamak ngasi wari sanakhiba du gi matung makhataba kari oirakada ki haiba khangmangamdri haina news agency da ki phangba paun hairi sarak asida ngasi numitang gi pung nipan tabada India gi Prime Minister Narendra Modi na Operation Sindur chathakhraba matung ahanbo oina miyamda pauzal pigadori panbayavadi haukiba tang tarada Pakistan gi DGMO na India gi DGMO Lieutenant General Rajiv Ghaida phone tawraktuna makhal amatagi khut thoknaba lepnanaba hairakpagi matung ina numit adumakki pung manga tabadagi khut thoknaba lepnaba yanakhibani adumoinamak pung kharagi matungda Pakistan gi maikait gi ceasefire thugaiduna ngamkhaida nongmai yauna drone kaya paishilakibani Nakalamaromda ngasi Navy amadi Air Force ki yauna Director Generals of Military Operation DGMOs ki officers singna New Delhi da paugi mifama mapangthoki Leibagani gi ceasefire chatnavada yanakhraba matung ahanbo ina pangthokpa press conference aduda India gi Air Marshal AK Varti na haikibada India gi pandamdi terrorist amadi makoi gi infrastructure sing thukaiduna manghan takhanbani aduga Pakistan na masigi onavada ngak senduna thambani haike